ꯇꯥꯅꯨꯅ ꯄꯤꯔꯛꯄ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯅ ꯊꯥꯅꯕꯒꯤ ꯃꯌꯥꯝ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯇꯧꯔꯒ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯁꯤꯒꯤ ꯍꯋꯥꯏꯁꯤꯇꯨ ꯏꯇꯥꯅꯨꯅ ꯄꯤꯔꯛꯄ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯅ ꯊꯥꯅꯕꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯄꯛꯄ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯀꯩꯀꯥ ꯍꯥꯞꯄꯛꯄꯗꯨꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯅꯦ ꯄꯣꯠ ꯂꯣꯏꯁꯟꯕꯗ ꯍꯋꯥꯏꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯂꯩꯕꯗꯣ ꯂꯣꯏꯅꯃꯛ ꯍꯋꯥꯏꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦꯕ ꯍꯥꯝꯆꯠ ꯍꯥꯝꯕꯣꯏꯅ ꯇꯤꯟ ꯂꯣꯏ ꯆꯪ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯇꯤꯡꯊꯣꯛꯑꯒ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯊꯣꯛꯍꯧꯔꯒꯦꯅ ꯇꯤꯡꯉꯒ ꯀꯩꯅꯣ ꯇꯧꯔꯦ ꯏꯇꯥꯅꯨ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯨ ꯑꯩ ꯅꯍꯥꯟ ꯃꯊꯛꯇꯒꯤ ꯍꯦꯛꯄ ꯃꯥꯏꯔꯣꯡꯕꯤꯗꯣ ꯑꯗꯨꯗꯨꯅꯤ ꯑꯩ ꯍꯤꯡꯒꯣꯜꯗꯒꯤ ꯑꯗꯨꯒ ꯁꯦ ꯂꯩꯔꯦ ꯉꯥꯁꯨ ꯁꯤꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯉꯥꯁꯤꯁꯨ ꯃꯊꯛꯇꯒꯤ ꯄꯤꯔꯛꯄꯅꯤ ꯃꯍꯤ ꯁꯧꯔꯦ ꯀꯥꯡꯁꯣꯏꯒꯤ ꯑꯩ ꯁꯤꯗꯩꯗ ꯇꯤꯜꯍꯧꯒ ꯁꯤꯡꯒ ꯑꯗꯨꯒ ꯉꯥꯔꯤꯒ ꯍꯥꯞꯄꯒꯦꯕ ꯉꯥꯔꯤꯁꯦ ꯑꯗꯨꯝ ꯑꯔꯧꯕꯗꯨꯅꯤ ꯑꯗꯨꯝ ꯑꯉꯧꯕꯗꯣ ꯁꯤꯗ ꯉꯥꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯉꯥꯁꯨ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯗꯒꯤ ꯀꯩꯀꯥ ꯐꯗꯤꯒꯣꯝꯁꯤꯗꯤ ꯁꯣꯏꯒꯦ ꯇꯧꯔꯒ ꯑꯆꯧꯕ ꯑꯃ ꯌꯥꯎꯒꯅꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯥꯏꯔꯣꯡꯕꯤ ꯍꯋꯥꯏ ꯃꯔꯨ ꯁꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯂꯨ ꯁꯨꯃꯥꯏꯅꯗꯪ ꯂꯩꯕ ꯎꯕꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯟꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯦꯕ ꯑꯩꯅ ꯆꯥꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯀꯣꯛ ꯊꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯁꯧꯔ ꯃꯨꯜꯂꯀꯥꯟꯗ ꯊꯨꯝ ꯍꯥꯞꯄꯁꯦ ꯃꯣꯔꯣꯛ ꯇꯦꯛꯄ ꯑꯅꯤ ꯈꯇꯪ ꯆꯥꯊꯣꯛꯑꯒ ꯁꯤ ꯍꯥꯞꯆꯜꯂꯦ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯦꯀꯣ ꯃꯄꯨꯝ ꯌꯥꯎꯔ ꯂꯩꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝ ꯀꯥꯡꯁꯣꯏ ꯍꯥꯎꯗꯣꯏ ꯃꯥꯟꯕ꯭ꯔꯣ ꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨꯁꯤꯇꯨ ꯑꯩꯈꯣꯏꯒꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯦ ꯃꯅꯝꯒꯗꯤ ꯑꯔꯣꯏꯕꯤꯗꯅꯤ ꯅꯨꯡꯁꯤꯕꯅ ꯑꯂꯨ ꯃꯨꯟꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯒꯦ ꯁꯧꯍꯟꯈꯤꯒꯦ ꯁꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝꯅ ꯍꯥꯎꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯗꯣ ꯊꯨꯝ ꯍꯥꯞꯆꯜꯂꯒꯦ ꯑꯩꯅꯒ ꯍꯥꯏꯖꯟꯗ꯭ꯔꯣ ꯍꯋꯥꯏꯁꯤꯗꯤ ꯈꯔ ꯀꯟꯇꯛꯇꯤ ꯇꯧꯔꯅꯤꯕ ꯈꯪꯕ꯭ꯔꯥ ꯊꯨꯝꯁꯤ ꯂꯩꯔꯦ ꯑꯍꯨꯝꯂꯛ ꯍꯥꯞꯀꯦ ꯍꯋꯥꯏꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯁꯨꯅꯦ ꯈꯔ ꯀꯟꯇꯛ ꯆꯠꯂꯦ ꯑꯗꯣ ꯊꯨꯝ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯦꯡꯒꯦ ꯇꯨ ꯁꯤ ꯍꯋꯥꯏꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯒ ꯈꯣꯀꯣ ꯑꯝꯇꯒ ꯅꯝꯒꯥꯏꯒꯦ ꯑꯣꯏ ꯃꯥ ꯇꯨ ꯃꯨꯟꯗꯤ ꯃꯨꯜꯂꯦꯕꯀꯣ ꯃꯥ ꯃꯝꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯤꯅꯦꯕ ꯃꯅꯤꯟꯁꯤꯅ ꯂꯣꯏꯔꯦ ꯊꯨꯝ ꯍꯥꯞꯆꯜꯂꯕꯅꯤꯅ ꯑꯗꯨꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯀꯩꯅꯣꯁꯨ ꯍꯥꯞꯆꯜꯂꯒꯦ ꯐꯗꯤꯒꯣꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯗꯣꯏ ꯃꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯅꯤ ꯍꯥꯏꯕꯗꯣ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝꯅꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯍꯩꯅꯗꯕ ꯃꯤꯗꯤ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯣꯜꯂꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯐꯦꯡꯗꯣꯛꯑꯅꯤ ꯇꯣ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯈꯤꯕꯒꯤ ꯑꯗꯒꯤ ꯀꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯦꯡꯗꯣꯛꯑꯒꯦ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯦ ꯀꯣꯟꯁꯦ ꯑꯗꯨꯝ ꯌꯥꯝꯕꯅꯦ ꯇꯣ ꯕꯣꯇꯜꯁꯤꯡꯁꯦ ꯁꯨꯝ ꯐꯦꯡꯗꯣꯛꯏꯅꯦ ꯕꯣꯇꯜꯁꯤꯡꯁꯦ ꯁꯨꯝ ꯆꯥꯛꯈꯨꯝꯗ ꯂꯩꯕꯅꯤꯅ ꯃꯈꯨꯝꯁꯦ ꯃꯣꯠꯁꯜꯂꯛꯑꯦ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ LIG ꯑꯣꯏꯔꯣ ꯂꯣꯡꯄꯥꯟ ꯑꯣꯏꯔꯣ ꯁꯨꯝ ꯊꯝꯕꯗ ꯀꯩꯅꯣ ꯄꯨꯂꯞ ꯊꯝꯗꯣꯏ ꯁꯨꯕꯨ ꯇꯣꯉꯥꯟ ꯊꯝꯕꯅ ꯐꯩꯅ ꯑꯗꯨꯒꯤ ꯑꯩꯅ ꯐꯦꯡꯗꯣꯛꯏꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯈꯪꯗꯕꯅꯤꯅ ꯂꯪꯊꯣꯛꯈ꯭ꯔꯣꯅ ꯆꯥꯛꯈꯨꯝꯗꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯅꯦ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯝ ꯐꯦꯡꯗꯣꯛꯏꯅꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯌꯦꯡꯉꯁꯤ
ꯊꯕꯛ ꯆꯤꯟꯗ꯭ꯔꯥ ꯊꯕꯛꯁꯦ ꯌꯦꯡꯉꯨ ꯉꯁꯤꯒꯤꯅꯤ ꯁꯥꯔꯤꯁꯦ ꯂꯨꯄꯥ 100ꯗ ꯂꯩꯔꯛꯑꯦꯌꯦ ꯑꯗꯨꯗꯨꯒꯤ 100ꯀꯤꯅꯦꯅ ꯃꯥ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯁ ꯁꯝꯃꯣꯁꯤꯅ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯏꯟꯅꯔꯁꯤꯁꯨ ꯇꯨ ꯂꯨꯄꯥ 100 ꯈꯛꯇꯪꯅꯦ ꯑꯗꯨꯗꯨꯒꯤ ꯃꯣꯏ ꯉꯔꯥꯡ ꯑꯍꯣꯡꯕ ꯃꯐꯝ ꯆꯠꯂꯣꯏꯅ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯑꯦ ठीक है डाल लेती हूँ सिगी पेटीकोट तो तिजो लुपा चाम खतंगनेना तो लुपा चामदी पीबा अदुगा कनो तौबा टेनबा अदुदुगी टेनबगी अमु साना जॉइन तौरिबा मसागी सी सारी लेजरे अदुगा सिसे अमु सी मटेक्स माई हानेगी लेजबा फीना जॉइन तौसलिबा अदुदुनी तो सुमाइना सिगी सारी फॉल हापदो सी हापे अदुगा सिजु हापे अदु तो सी अनी से सी हापा लोरे सिजना खुद थादोक पा यादेबा आई चक्रे सारी फोन हापगा तो सिदा मखाजरा मेचिन ताइरे अदुगा मथक्सिना खुदना ताइसनबा खुदना तौबदुना सी अनी से हजि तौरे अदु तो सिसे सिसिने अदुना खुदसे लेपा यादमने सि लेपाजु मिगी लाइव यारजु ऑन हाइरगा अदुगा वीडियो येंगसु दुम ऑन थादो थमगा दुमाइना दुम फुल वाच ओइना दुम तौरबने म्याम फजना फमगा येंग नुमितना मेसेज मरकता इरेको अदुनतदि सुमाइ दुम तौरबने म्याम अलु अनोबा को अलु अनोबा से मपानेगी लेरे 1 केजी दनि खुपीना अदुगा तु फदिगोमजु लेरे आई फदिगोमदु यामना खतम कनो तौबने हिंजांगुम थाकपैदि यामदेबको अदु सिंगसि लेरे नाकुपीसि लेरे अदु खामेसिन बगा तौरगा nga thongake thabak su sum loisalakada ai dum nungdang jak su dum thongdok pa haurage sida leire machan nga si leire alu aduga khamesin ba aduga shing aduga aina tu sisida phadigom gi makhok to suri ni ko makhok khatang li tak tawga suraga dum hape nakupi si leire aduga hiribo sida leire makhan mathal machal laiba ko aduga sida phadigom leire aluga alu se dum khara munjale ai hije ko jale मैम हजिक चालुक सेमे आई चाक मचु सेमो बीटरूट गानबगिने चाक मचु से तिलो कोटनबा हापे nga थोंबसि लेरे अदुगा बीटरूट अगानबा सिदना केनो लेरे तो अमेट पग्गा अदुगा चांत्रुक का अदुगा सिना हवाइतोन मतक्तगी हवाइतोन खरे हेइने चांत्रुक का तौरगा सिसिनिको मैम ngasiगी अदो मैम चाबदे दुम उच्चररोइगे